Ngashigi video si nungaiba haibadi happy ending na loiba adugumlaba video du natte bhut ki wari ni haibada haiman ma thoklaroi video mani adubu adom na bhut ki film natraga video kaya ma yengluba matamda hero aduna laklaga evil fataba sing adubu tanthoklaga overcome tawraga video du nungai ni loikiba film adu nungai ni loikiba ngaktani adubu ngasigi mayamna thamjagadoriba video sidi adugumlaba matang adu natre ngasigi wari sidi asengba thokhiba Mary Celeste koba Jahaz amada thokhiba angakpa thodok amani Mary Celeste u ngaktana saba Jahaz amani masida tonglakpa crew members khodimak Mangkhiba amu hana thiba phangkhidabagi warini hariba Jahaz asi New York City dagi Europe ki samudra khongbal tamna crew member amata yautana masa mathanta honduna lakhiba adugumlaba Jahaz amagi warini Mary Celeste hariba Jahaz asigi asengba maming Amazon haina khangnarami hariba Jahaz asi Canada da leiba Nova Scotia hariba mfam sida ingso lesing amaga chanipan hophoga mathoida shakhibani mamingna Amazon haina mingthonki hariba Jahaz asi Brigantine amani Brigantine haibadi Jahaz ki masak maung amani karamba masak maung yamna pak chauraba fi kharana khanduna sem sariba adugumlaba Jahaz adubani hariba Jahaz asi saba loiraba matung ahanba changyeng oina crew members khara tongduna khongsanba hauruklame journey adu hek haurakpaga Jahaz adugi captain adu lok khuba sor honba waba amasung laihongna singba yaurakhi captain adugi anaba du asum henjilaktuna lok khu matamda mahaki rumal aduda i yauba haurakhi hariba Amazon Jahaz asina thorakpa matamda lambi lamkhangda hariba captain asi pneumonia na maram oiduna laikhidre adubu hinghauriba crew members singdugi wakhalda pukningda captain aduna laikhidraba matung captain adugi THAWAI aduna Jahaz adugi masada laihobugum haunakhi thodok asigi matung ing sok lesing amaga chanipan humpuga taretta hariba Amazon Jahaz asida thodok amaga amok thoklare thodok adudi hariba Amazon Jahaz asi Nova Scotia gi samudra khongban ama oiriba COWBAY sida thomjilami maduda Jahaz adugi HIRUBAK adu tamthina soklame masigi thodok sigi matung ikui kuidana hariba Amazon Jahaz asi English Channel haina khangnariba Atlantic Ocean gi masama oiriba mafam asida atopa Jahaz amaga amuk thomjinnakhi thodok kaya sigi matungda hariba Amazon Jahaz asigi mapu sina Richard W. Haynes koba America masamada yonkhi Richard W. Haynes hariba nupa sinani hariba Amazon Jahaz asibu Mary Celeste haina mingthonki basi Richard Haynes na hariba Amazon Mary Celeste asibu paisa changna thadaduna ahongba kaya ama structural changes kaya ama semjin sajinduna samudra duda khwaidagi tangba Jahaz singi manungda ama ohenanaba honakhi adubu Jahaz adugi mamang thakta thokiba thodok kaya loinana Jahaz adugi mahuksadagi tamba ngamdaba thodok kaya ama thorakpagi wari kaya aduna Richard Haynes na Mary Celeste asibu yonthokpa pamkhi hariba Jahaz Mary Celeste asi iroi loiba oina Captain Benjamin Spooner BRIGGS na laikhi hariba captain asigi kaman makhadani likhun amata phangdana hariba Jahaz asi tonglakpa mioi khudingmak mangkhibagi thodok adu lakadoribasi ing sok lesing amak chanipan humbadrani thoigi November tang 3 Mary Celeste New York Harbor dagi Italy gi Genoa tamna thorakhe Jahaz aduda Captain Benjamin Spooner BRIGGS pi haki nupi loinana makhoi gi masanupi ama loinana atopa 7 crew members singa makhoi puna crew member tara Mary Celeste asi tongduna lakhi New York City dagi hariba Jahaz asi hek thadokkhibadagi marida tongkhiba mioi tara adugi maming amuk hana takhidre Mary Celeste hanglaba open Atlantic ta naitom thorakhi 27 days later matung haibadi 1872 gi December gi tang mari hairiba numit asida Mary Celeste Portugal gi nokchup lomda 930 miles lapna leriba Azores Island manakta tawduna leiba thengnarakhi
Hariba Jahaz Mary Celeste asi Digracia Koba David Morehouse na lusingba British vessel amana thengnarakibani. David Morehouse amasung mahaki crew member singalonena Mary Celeste na thawjilakhi. Makhoina makhoigi vessel adu thadukna Mary Celeste ki HIRUBAK kumtharakpa matamdudi mafamduda asiba samudragi usik amanatana atopa ahingba jiba amata thengnaramde. Captain David Morehouse na pirakpa statement amada khwaidagi ngaklibadi hariba Jahaz Mary Celeste asi tek liba karisu mong hadriba Jahaz aduda mioi kayamarum ama leiramgadabagi safam mali haibasini loinana Jahaz adugi navigational instruments kodemak mathau tawduna leirame makoina midna uruppa pawdung kharagi matung ina hariba Jahaz aduda yu barrel kaiduna leiba thengnarakhi loinana mi amakaktabak tungbayaba laibot ama tatkadabagi tharak yanduna leireba sauraba thori amana Jahaz adugi maningda hai humduna leiramba thengnarakhi isam samjina hairabada hariba Mary Celeste Jahaz asida thawai panba mioiba natraga atopa jiba amata leiramdre haibasini Mary Celeste numit taraga mathoni supna paklaba samudra aduda mahakpu maipu binanaba mioi kanamata yauda mathanda thawrakhibani sana thaknanaba chinjak isingna chingba punamak tekta kaidana Jahaz aduda yauri Jahaz aduda yauramba polom khodimak kanamatana soklamdriba thenglamdribagum lengdan leirami hariba Jahaz Mary Celeste asina New York City thadokduna laklaba matung maduda tonglakhiba mioi tara adugi maraibak makhoigi punsi kari thokhrabage haibasigi lekhon amata phangkhide mioi kanamata yaudраbasu hariba Mary Celeste asina masa mathanata kanagumba amana thawrakpa asina takli madudi hariba Jahaz Mary Celeste asida lemhoriba haibabu makhoi tara adugi thawai adu khaktani haibasini David Morehouse na lusingduna lakliba Digracia Jahaz asida mioi khara tonghauraga khara amana hariba Mary Celeste asi thawduna Jahaz ani asi mainland Europe tamna thawrakhi mafamdu hek yobaga David Morehouse na London gi Attorney General FEDERICK ka contact tawnakhi adubu maritime law gi matung inna SALVAGERS sings haibadi rescue tawriba miyoising aduna makhoigi property ni haina claim tawtringi mamangda asigumlaba Jahaz asi examine tawgadabani maramdi asigumlaba Jahaz asibu fanglakpa matam amasung fangtringi mamangda rescue tawraiba kangbu sina kari akaiba natraga phataba tawkhibagi haibasi khangtoknabaidamakdani hariba Jahaz asida authorities singna investigation chathadri phawbadi Captain Morehouse amsung maga loinariba miyoi singna insurance money natraga Jahaz aduda makoina rescue tarupani haibagi khudongchaba lawduna makoina tawgadaba thabak sing adu tawba yadri Attorney General FEDERICK na Mary Celeste asida tonglakhiba miyoi sing aduda kari thokhibano haibasigi chapchaba evidence phangnanabidamak investigation chathaba hawkre investigation adu chathabada punna tha ahum changkhi adubu Mary Celeste aduda tonglakhiba mioi tara adugi maraibak aduda kari thokhibano makhoibu matau karamna mangkhibano haibasigi likhun amata theba fangkide loinana Digracia Jahaz adugi Captain Morehouse amsung mahaki mioi aduna su hairiba Mary Celeste asida akaiba amata tawkhiba leite haibasisu khanglaki mashigi matung mioi kayana hairiba Mary Celeste asida tonglakhiba mioi tara asi matau karamna mangkhibano haibasigi oiba yaba theory kayani thamnakhiba madugi manungda film da khoina uriba adugumna paklaba samudra ifakta naitom lakpa Jahaz kharada samudragi monster singna landaduna makoibu hatkhibani haiba kayam lonena samudragi looter lonena samudragi ningthokna paliba pirate singna landakhibagini haiba theory kayamani adubu chapchaba conclusive of evidence amatade puthokpa ngamkhide